ngasi yu phone khiba tongan tongan ma phone singdagi maru eba pausing khongacharaga mayam da share tawjigi ahanbada parliamentary panel na question bank pinabagi wafam haudorakli class 10 amasum TF ki board of exam thagadaba mairoi singna covid-19 gi laisana maram oiduna lehaliba learning gap asi hantahanaba makoida mangjongna asoba question bank piraga madudagi khangatpa wahangsing board ki examination singda hangnabagi wafam ama ngasi parliamentary panel amana education ministry da haudokre covid-19 gi laisana school education da piriba saitheng gi matangda education gi parliamentary standing committee da paudam laduna government ki official singna handaki academic session da covid-19 laisana maram oiduna learning gap ama sauna lehele mahiroi mayam ama internet connectivity laitabana maram oiduna visual classing yauba ngamkhidre haibigi report kiasu laide haina phungnoki online class na mobile phone natraga laptop laiba ngamdaba lairba mahiroi singda kanaba phonganba ngamgadra haibigi wahang amasu parliamentary standing committee gi members singna hangki tuan ba platform singda Durdarshan amasum All India Radio na pangthokliba tuan ba subject singi classing advertisement natragana atai medium singi kuthangda promote taunabagi wafam committee ki chairman Sahasradude BJP na haudokhi Durdarshan amasum All India Radio di laiba asigi mafam khuding sinba thungna yawbanina internet agidi medium ani asinai hena cost effective oi habigi wafam su Sahasradude na phungdokhi class 10 amasum TF ki oina mangjongna subject khuding maki big question bank semlaga question bank adugi khangatpa wahangsing board ki exam da hangnaba Sahasradudena hogdokpa wafam committee ki members singna sawatki government ki official singna chatliba academic year asida laisana maram oiduna mahiroi singi marakta learning gap ama yamna sawna lehele habigi wafam phungdokpadagi Sahasradudena mangjongna big question bank semlaga mahiroi singda phanganabigi wafam hogdokibani haina pausina makatari makha sathrakpoina atopa maroiba pauten tak na mayam da share tawjaramge health worker lising nifuga mathoida kapkadaba vaccine ngasi imphal la thungnaragani laiba asigi mafam sinba thungna January 13 gi sathaba haugodoriba covid-19 dagi ngakthoknaba ahanba tangaki vaccination asigi damak Manipur gi oina sijinagadaba vaccine sing hayang numidang waram imphal thungnaba yai hairi press na thajaba yaba mafam dagi phongba pawnai Manipur gi oina ahanba tangkakta vaccine kapkodoriba siga mari lainana healthcare worker asa worker sing angalwadi worker amadi helper yauna miyoi lising nifugo humdoiga sumnagi humdragi ming Cowin portal da upload tawduna laikhrabane makhoi sing asi ahanba tangkak asida vaccination tawgodoribane vaccination gi damak Indian lengakna Guwahati gi lokpriya Gopinath Bodoloi International Airport asibu awangnongpo state ki apunba nodal point oina khankibago loinana Pune dagi consignment sing adu mafam asida pulap thamlaga mari lenaba state sing da amu tharakadabani hanu su paus na phongdoragli atopa manamo Covishield kaithel phangangani CEO Serum Institute of India SII na puthokpa COVID-19 gi vaccine Covishield asi India sinba thuna hek yenthokpa ngamlabaga lupa lising amagi sangda kaithel sing da su phangangani haina pharmaceutically company asigi CEO other Ponowalana phungdokre haina agency dagi phangba paw amanu su phungdorakli makhasa tharakpoina to paw amana mu senapati de jungle gi saing saba sa leibara khangdoknaba camera khinkhre senapati district sakhangdaba sana yumna yokpa hameng amasum khui hatuna sarakpagi matangda Wildlife Institute of India gi mute chinglak tuna yengsinba haukibago loinana mafam asida saing saba sa leibara haibu sapsana khangdoknaba pandamda camera khinkhre hairi ngasi Senapati Forest Department amasum Wildlife Institute of India gi mute singna sakhangdaba sana hameng amasum hui halaga sakiba mafam aduda sattuna yengsinki hameng yokpa farm amagi proprietor Stephen Kadena na phungdokpagi matungina mahaki farm da hameng kuntraga nipan yokpagi manungdagi tarago humdoi mangkhre hameng manga na December 18 da aduga nipana thasigi ani fawgi manungda mangkibane haukiba tang amada hameng ahum amasum hui amagi asib haksang sing phangki haksang sing adu lairamba dakfam sing adu amaga samane bir amasum thabaki saruk sing sathoklaga hondoklamane Senapati Forest Division gi Divisional Forest Officer Dijansa MFS na pawmising da hai district headquarter dagi kilometer 9 lom salaga leiba mafam amada sakhangdaba sa yumna yokpa
hameng hatlaga sakibagi pau Forest Department fangbadagi District Forest Official singna Wildlife Institute of India gi team goloinana spot inquiry sathare report ki matung ina hawkiba December 18 nagi haujuk phawbada hameng taragomdoi mangkhre adubo subnagi asiba hameng ahum khaktamak identify tawba ngamle hui amagi asiba haksang su identify tawba ngamle asiba haksang singadu singgi anemba sarukta phangmani haina di zone sana phongdoki Mana Haiki Senapati Forest Division amasung Wildlife Institute of India gi team na hauji yengsinbagi thabak sathari maru oina hameng amasung hui hatuna sari bisi karamba sana oigatagi haiba khangdoknabane khungul fawbadi ure adubu mayek ti yamna sengde kari sano haiba khangdoknaba camera install tawre karamba sano haiba khangdoknaba sample sing Wildlife Institute of India Dehradun da tharagane hainasu Divisional Forest Officer na phongdoki Wildlife Institute of India gi research scholar amanadi hameng amasung hui hatuna sari besado kabokai leopard oramloi heningai leiti haina phongdoki handak juko chingsang pareng mai sakib adugi senthorakpa kabokai sing mafam aduwaida leiramba yai haina su mangna makhata na phongdoki haina phongdorakli makha sa tharakpoina topa maruiba pau khra namu yumpham dagi tanthokpa yaningde asum aran thidokpiyu DWF Masa manga galonyana wana hingauribi Mimanadrabi Lukhrabi amabu ngammi habigi matagum masagi yumpham dagi tanthokpa yaningde thaudo asigi matagna mari leinabasingna asum aran thidokpiyu haina Depressed Widow Foundation gi maiketi gi phongdorakli hiramsigi matangna tagyel kolom laikaida ngasi paumisinga unabada Depressed Widow Foundation gi president ningthaujam kavitana haikibada tagyel kolom laikaida leiba Lukhrakpam memthoi sei yangkai mapuroiba leikidraba Lukhrakpam Rajian gi yumasi Imphal West DC na serol ama thoktuna yamna nungsi haitana ngasi takthokpikre yum takthokiba asigi mangoinana Imphal West DC masada aiba serol ama pibaga loinana phone tawduna matam khara pibinaba kyarak hana haijakibani adubo yamna nungsi haitana Mimanadrabi memthoigi yum takthokpikre thawdo asina maram oiraga memthoigi machanupi atonbi wakhal son tharaktuna kerosene haijinduna Sija bu khotnabadagi miyam sangduna kalhauke mayum makai leitraba memthoi amadi maki masa manga asi haujik kadaida leigani haina kavitana thamlakli mangna makhatana memthoina haujik leiribi yumpham asi sei kungi mamangna memthoigi leikidraba mapuroiba Lukhrakpam rajena sagolban ingudum leikaida leiba khunong mayum ongbi rana mai kaubi amada yolamle haina DC office tagi khangmangamle loinana yumpham asi khunong mayum ongbi rana mayina ikui kuiduna oripo khaidem leikaida leiba khaidem singthang khomba mitei koba miyoi amada yontokle haiba wafam ama lakle adubu lakliba wafam di yumpham asi yonba matamda memthoi masa amadi maki masa manga da wafam amata khangalamba leikide loinana lam asi yonbaga mari leinaba senpham amata pusilakiba leite haiba wafam khangmangamle phibam asida memthoi gi yumpham asi khuju muju tawraga laramgani haibagi yamna sauna singnaba ama lakle phibam asida chap inquiry ama mari leinaba singna sathabiduna asum aran puthokpiyu foundation gi maikedi gi wathok asiga mari leinana law court sanaba haiduna thorang leire wathok asigi chap laikhai tab ama puraktri fawba miyoi amata yum asida sanghandaba haina laikai amadi foundation warep laure haina kavitana makhatana phongdokhi Loshilakboy na mapalam goiba maroiba paw amani kitang hapsarange online de khangnaba nupi unanaba lakhiba nupa ama ahing jail da lenkhre online de khangnaba nupi masa amagi birthday yawnabagi damak kilometer kaya lakhiba masagi sei kunga mathoirom suraba nupa masa ama nupi adugi imung manungna police ta complain tawbadagi ahing ama jail da lenkhre haidi hiramasiga mari lainana police ta phongdorakhibada Salman kawba nupa masa asina Bengaluru dagi flight tongduna Lucknow tana sakhi madugi matung Lakhimpur kheri yawa bus ama tongduna nupi masa adugi mayumda birthday nangnaba thungki mana nupi masa adugi yumda thunglaba matung nupi masa adugi imung manungna maakpu masa khangde haina phongdokhibaga loinana police ta complain tawkhi madugi matung police na maakpu ahing ama jail thamki adum oinamak nupi masa adugi imung manungna Salman gi mathakta FIR register taw haibadi yakide maakpu ningthokaba numita sub divisional magistrate ki court puthoklaba matung personal bond Thadokibani haina Kotwali police station in charge Sunil Kumar na phongdoragli magna makhatana phongdorakhibida Salman Uttar Pradesh ki manungsanba Deoria district gini Bengaluru da mechanic ama oina Salman thabak suduna leibani online ki khutangna nupi masa adugi Salman ga khanakhi nupi masa aduna mahaki birthday da
ꯑꯦꯇꯦꯟ ꯇꯧꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2,000 ꯔꯣꯝꯒꯤ ꯖꯔꯅꯤꯗ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯨꯡꯂꯛꯈꯤꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯇ ꯇꯦꯗꯤ ꯕꯤꯌꯔ ꯑꯃꯗꯤ ꯆꯣꯀ꯭ꯂꯦꯠꯅꯆꯤꯡꯕ ꯑꯥꯏꯇꯦꯝ ꯀꯌꯥ ꯂꯣꯏꯅꯔꯛꯈꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯦꯡꯛ ꯌꯨ꯫